अहानबदा ngasi maroiba pausing pizari ai gi haiba apikpa wakal thadokuna ai khoi haiba punsinbagi wakal londa thabak tawna ba hona chi haina Chief Minister N Biren na appeal tawkre Men pekna ngarang ahing nongyai dagi kokhiba pung 19 gi total shutdown na mahusa gi punsida chauna kaiba pikre men pek ki convener yauna thomi mari police na puja khara fajilure State asigi luraba tanfam asida Prime Minister amadi Home Minister unaba fanghandaba si Congress Party na hakchin lawi haina T Mangi Babuna fongdokre amadi Delhi da ladiba CLP gi leader Okram Ibobina luchingba Congress ki MLA singna ngasi NCP gi chief Sarat Pawar ga unaduna memorandum pisinkhre Kurumzari Times of Manipur gi numidang pau mieng tabi bapunamakpo ARUNBALA taram nokchari ngasi gi maruiba pau sing miamda sandokna pijari ai gi haiba apikpa wakal thadokuna ai khoi haiba punsinbagi wakal londa thabak tawna ba hona se haina Chief Minister N Biren na appeal tawkre Manipur government na sindura ngasi laikhidraba Bharat ki Prime Minister oiramba Indira Gandhi gi mapok numit ka mari lainana seyol ama chupna chathagadaba Kwami Ekta week ki palan thorumda saruk yaraduna Chief Minister N Biren na wafamasi fongdokhibani Manipur lainga ki Minister MLA sing yauna police amasung civil gi makok thongba official sing saruk yakiba thorum aduda Chief Minister na makha taraduna nationalism gi wakalon yauroktraba matamda puksel sengna thabak tawbugi chang yamna hanthrakani tongan leibagi wakalon asi hauziki matamda thadokpa matam oire leibak asigi miyamna maribak ningbagi wakalon hena chelhanduna mapangan kalaba Bharat ama semna ba hona minerasi haike nongsabalauba mayam ma leikebonate Iraq da Syria da tawriba ISIS ki mingda Islam ki mingda adi atoppa jaga da Christian ki mingda ama gi mingda torokanda masa gi state khangzelaga leiwa amagi apun saktam da adu leiwa amagi national oneness to singer pushing mayu nakhiba adu gi spirit tu ne pinasi nixenis leiwa ningbagi waklon nationalism do mohana kalkatan Amaromda hauzik lamdamasida lairiba isu sing maru oina Indo Naga ki wari amasong CAV gi matangda palladuna Chief Minister na lainga kasiga kokomi amadi menpek ka athubada wari sanabagi oithokpa leire sarkar gi maikaidagi su lupsing asida wari sananaba wafam hogdokiba leikre state ki oiba aruba isu singda sarkar CSO sing amadi miyam punna honaminaduna Manipur kananaba honabagi tangai fadabalei Naga santigi wari gi matangda state laingakna center gi luchingba singda stakeholders singa athubada wari sananaba taksilli talak asida lupsingna ban amadi general strike na chingba kauduna miyam da awaba pibasi chumde problem khudingma Wari sanaduna waroisin purakpa yai Indo Naga peace talk amadi CAB gi matangda laingak asina thawai khubakta haftuna honari haiki government ga angtang unaningi ngarang lak with communication gap tagi lak ko ngamong basu anytime angtang lak piraga government ga kari toksik maram dia koi jointly punna sakeda bana Manipur state ki wa punni na state ki wa pam sidi ko menam sa dagi CSO sinama sa prajanama sa padi aro debna ko jointly khane mina chi hai pasi mai appeal to giri adu government pack issue aina hangbada home ministry da ngara muga soi sakena glass ko voice joint secretary in charge husiki hariba cap ki bill si hane ki bill du natana honorable Indian Home Minister masana Mizoram da amadi Assam da lakumatam da Northeast ki leiriba indigenous population singi interest ekoi soi kan protect tobuni haibagi hairam balai ko maduna maram warakana husi bill si cabinet ko thoktre
Thauramappugi oiba warolda veterinary and animal husbandry gi minister V Hankaliana Laikhidrabi Prime Minister Indira Gandhi na Anoba Bharat ama semnana ba honaba laibak asigi manung amadi mapandagi singnarak pakayadagi ngakthoknana ba loinana dharma jat vizat khaidaba apunba Bharat ama semnana ba honaba da laukiba thaudangbu singtharaduna hojikki mirolna maraibak nungsibagi wakalon hena sesin hanba tangai fade haiki asigi apunba saktam ekoi pum namakki marakta nungsinanaba amadi punna hinginanabagi chadliba wakhal natana purakpa ngamngani ekoi gi marakta yengthinabagi wakhal leba leriba makhedi ekoi gi apunba saktam tetsin hanbada apanba iba natana ati karisu purakloi Citizenship Amendment Bill CAB gi mayokta menfek na ngarang ahing nongyai dagi kokiba pung taragani pan gi total shutdown gi khongjang na mahusa gi punsida sauna akaiba pikre menfek na kokiba pung taragani pan gi Manipur pumba gi total shutdown manungda ngasi ayuk khwairamban kaithel total shutdown gi sogot pani haiba kaithel phangbe ima ahum city police na fajin kiba khongjang loising adudi sadokpam bema sapam mema amadi angom purnimani ngasi ayuk angan bedagi hongna khwairamban kaithel gi koiba mafam singda potpham phamlamba miwesing potpham phamba yaroi haiduna ban sogatpa khonjangloi singna tankhai ki kaithel phamba tankhai haibagi maralda ima ahum adu police na fajin kibani total shutdown manungda potpham macha khara phamba natna thangal kaithel amadi pauna kaithel gi dukan sing thong lonaki police ki maikei dagi su thokhaning daba thokdok sing thoktana ba akan ba section tharang kaya lokhatki la Nakal amaromda menpek na kokiba pung taragani pan gi total shutdown loiramdai pungphom khara walingai nungtil pung aniga minute nimfuga manga rom tarakpa aduaida menpek ki convener yumnamsa Dilip Kumar yauna menpek ki thomi mari Imphal West Police na Sagolban Moirang Leirak Nepra Menjor Leirak tagi pungja khara fazilure police na faziluba miyoi sing adugi manungda Krishnadas Yangkhom Oinam Ratan amadi Jadu yauke makoi maribu fakiba adu wohoba miyoi amana TOMTV da fongdorokpagi matung inna SP na wari khara sanasi haidai sasi haram laga makoi mari mak faduna pukibani adum oinamak makoi mari bang asi numidang pung taruk aduwaida thadorakibani menpek na sangsin kiba khongjang manungda tongan ba mafam singda miyamna khongjang sagot pagal loinana section wakat khongjang sangsin ke chinga mathak irom leirak machin wangkhai kethel asangbi uripok tawrangbam laikai nagamapal gas mana gas school police lane amadi hyang thangda lambi thingba yauna khongjang sangsin ke chinga makha irom leirakta police ka khongjang sangsiliba nupi singa mungnake Imphal East district ki khurai thangjam laikai NRL oil pamanak nongada amadi kameng Maikei adongi maira paibi singna total shutdown manungda lambi da thoktuna section khongjang jangsin ki leolani Tripura ka Manipur ka leolani ma masadu Indian macha olan bi yadu ni na ma ta su no haina ro kun manga da emergency meeting amas Guwahati da phang bi sida koina hojik pawgi martan aten break matang lojari Special discount to welcome the winter of 2019. 10% discount on labor charge, 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. SS Enterprises ta miyam gidamak laizare makhal makha kyagi sound, lights, teas amadi tent house ki polam sing. Makhal khuding makki light amadi luhong khongdong bagi polam sing gidamak 10% discount pijari. Ako pamarol gidama contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002.
ब्रेक की मतुंगदा मखाताबा पाउ पिजरी ngarangdagi hokhiba parliament ki ningtham mifamda citizenship amendment bill puthoknanaba bharat sarkar na thorang lokholakpadagi nefip na awang nongpoki state singda pung 9 gi total shutdown lokthokkhibagi saruk ama oina state asidasu total shutdown gi khongjang sangsinki khongjang asina maram oiraga mahiloi sangsing thonglonake dukan sing thong hangnakide inter district chenba gari sing senakide oil pump sing hangnakide total shutdown gi khongjang manungda pamdaba thokdok sing thoktanaba Manipur Police na akan ba section tharang kaya su lokhat ke amaromda Manipur Sarkar gi Chief Secretary Dr. J. Suresh Babuna thokpa akan ba yathangi matung ina Secretariat yauna Department singda mahusagom karmasari sing kanaki Pung taraga nipan asigi shutdown lasina tongan ba mafam singda leriba mahiloi sangsing thonglona ki inter district senba gari sing sena kide amaromda hairiba shutdown asigi manungda Manipur ki Chief Secretary na thokpa akan ba serol amagi matungina department singda leriba employees sing kagadabani habi wafam thambaga loinana mahusagum department singda karmasari sing kaduna thabak sunaki pumna yengma matamda manpack na kauriba pung taraga nipan gi shutdown lasina state asigi mahusagi phibamda achouba saiteng amadi piri video journalist Ojit Maksa Tabang loinana paudam jariba Nabukuma Khawpam Times of Manipur Imphal Nakal amaromda Naga Santi gi wari gi waroi sina Manipur thukai ba yaroi amadi CAB chatna ba yaroi haiduna kokomi amadi manpack na sangsilakiba khongjang sogoloduna mafam kayada miyamna section mifam amadi lambi thingke wangkhai tokpom laikai dasu wangkhai tokpom laikai amadi thangjam laikai apunba maira pai bi singna section mifam phangke wangkhai kaithel asangbi nupi maruf amadi naharol sintha kanglup club ki thomi amadi miyamna wangkhai kaithel asangbi dasu section mifam chathake nakal amaromda konung laikai nupi kanglufna manpack na kaukiba pung taragani pan gi total shutdown gi khongjang sagoladuna lambi thingke amadi lamlai bazar shaombung dasu maike adongi miyamna lambi thingduna manpack gi khongjang sagatki loinana nongada dasu nongada chana amadi kameng khunjau gi maira paibi ima evel singna lambi da hipsinduna lambi thingke adum oinamak miyam gi khongjang manungda thokhaningdaba thokdok sing thokpagi paudi lekhide Hojik Sathariba Parliament ki ningtham mifamda NDA led government asina Citizenship Amendment Bill known amuk puthokuna ek oina pass tawna naba honaragliba amadi Naga Santi gi warina lamdamasida ohelakliba tangdul laita daba kaya asibu yaning daba fongdoktuna manpack amadi kokomina sangsilakiba khongjang sagoladuna yai school maira paibi YPO Siko amadi MKWS na punna sinduna yai school moirangkom lambida section mifam chathake Ako'y mayamana hojik problem kaya ama hojik face to na ako'y lairi ko hasi sida ako'y singtam ama tani haibi wakalon sida ako'y kabuy singa so ako'y sarugya zabani kef ki CAB gi bill se asigi matang na sumoro ay na ako'y phambani asi ako'y yabang amjade mesi sana bayaroy hojik parliament sida asi bill se pass to bayaroy haibi sida ako'y su yawzabani o masit kari kuma tawraga su ako'y punna Manipur na haurak pa makai se ako'y sa dum saruk yagani haibase ikin thamse Jingmairong khongnang ani karakter su kokomi amadi manpack ki khongjang asibu sogoladuna lamdam adongi miyamna section mifam chathaki awang nopok lamdam gi mayok te leidiba karigumba kep hariba bill ase pass tawgiba tarabadi lairadana puthokpasu sue yaroi karigumba bill asina parliament da pass tawkiba thokpa tagadi awang nopok lamdangi miyamna aikoi Manipur miyamga loina duna akan makhongjang changsin gani haibase aikoi akan mawari CAB ge mayokta manpack na ngasi numidang wairam pung 3 phawba kokhiba pung 9 gi Manipur pumba total shutdown maram oiraga Bisnupur district ki mahusa ki punsida chauna kaiba pikre ban manungda district asigi maru oiba Nambol Bisnupur Ningthaukhong Moirang Lamkhai Moirang Kumbi amadi Kwakta da Kaithel Singthong lonaki inter district passenger service amata mathau tawkide government ki office sing di mahusa gum thong hangduna staff sing laktuna thabak sunaki adubu micham miyam di lakpagi
चांग यामना नेमके गवर्नमेंट की स्कूल कॉलेज सिंगसु महौसागुम थोंग हांगदुना ओजा अमसुंग नंती सिंग स्टाफ सिंग लाक्लबसु महेरोई सिंगदे कानारकिदे लनागी स्कूल सिंग थोंग हांगनकिदे डिस्ट्रिक्ट असगी मनुंग लैबा पोस्ट ऑफिस खरा थोंग हांगनकिदे बैंक सिंग थोंग लोनकी बन असिना मरम ओइरगा बिष्णुपुर डिस्ट्रिक्ट ता थोगनिंगदबा थोगदोक थोक्तनबा ngarang ahing athengबदगी हौना डिस्ट्रिक्ट असगी नुपा अमदी नुपी पुलिस टीम सिंगना सेक्शनना ngak सेंदुना लैखि अदुम ओइनमक थोगनिंगदबा थोगदोक सिंग थोखिबगी पाउदी लैखिदे थौबाल अमदी कक्सिंग डिस्ट्रिक्ट तसु मैनपेकना संगसिलिबा पुंग तरागनिपान की मणिपुर पुंबगी टोटल शटडाउन की ममी चाउना ताखी कैथल कानकिदे दुकान सिंग थोंग लोनकी मफम कयादा मियामना लंबीदा थोक्तुना खोंजंग सवगतकी मोरेददी टोटल शटडाउन की ममी थोइना ताखिदे इम्फालदगी गाड़ी सिंग संखिदे मोरेदगी इम्फालदा गाड़ी सिंग थोलकिदे मोरे टाउन महौसागुमना दुकान सिंग थोंग हांगनखी युमथंग नरिबा म्यांमार की नामफालोंग कैथल हांगनखी अदुम ओइनमक महौसागुमना मी सिनखिदे मी इताक ताखी मणिपुर पुंबदा मैनपेकना कौखिबा पुंग तरागनिपान की टोटल शटडाउन की खोंजंग जिरीबाम डिस्ट्रिक्ट तसु चाउना ममी ताखी टोटल शटडाउन असिना मरम ओइदुना जिरीबामदगी इम्फाल चटपा अमदी जिरीबामदगी सिलचर लोमदा चेनबा पैसेंजर पुबा गाड़ी सिंग चनखिदे जिरीबामदा लैबा दुकान सिंग थोंग हांगनखिदे लंबीदा गाड़ी सिंग महौसागुम चटपगी चांग हंथखि जिरीबामदा लैबा ऑफिस स्कूल सिंग काबगी चांग हंथखि बन असिना मरम ओइरगा थोगनिंगदबा थोगदोक सिंग थोक्तनबा मणिपुर पुलिस IRB अमदी सेंट्रल फोर्सेस सिंगना मिकुप नाहुम सिंगना ngak senki मेन पेंग लाउथोकेबा पुंग ट्राइ पांगी टोटल शटडाउन असिना जिरीबाम डिस्ट्रिक्ट असिदसु यामना चाउना मौसागी पुंसिदा अकाइबा पीबगी ममी उइ बन असिना मरम ओइदुना दुकान अमदी बैंक सिंग हांगनखिदे अमदी पब्लिक ट्रांसपोर्ट सिंग बचेन बोनखिदे अदुबु बन असिदा थोगनिंगदबा थोगदोक थोक्तनबगीदमक्ता सिक्योरिटी पर्सनल सिंगना यामना सेक्शन ngak सेनदुना लैरि TOMTV गिदमक पाउदमजरीबा राकेश सिंह बाइजाम जिरीबाम स्टेट असगी लुरबा तानफम असिदा अखोई की मपी मपा ओइरिबा प्राइम मिनिस्टर अमदी होम मिनिस्टर उनबा फंगंदबसे कांग्रेस पार्टी ना कंडेम तोई हाइना MPCC की वाइस प्रेसिडेंट सु ओइरिबा प्रेसिडेंट इंचार्ज टी मंगी बाबुना फोंदोक्रे वाफम सिंह असी भारत की प्राइम मिनिस्टर ओइरंबा भारत रत्न इंदिरा गांधी की सही चामग अनि सुरकपा बर्थ एनिवर्सरी की थौरंगा मरी लैनना पाउमी सिंह उनबा मदा फोंदोकिबनी MPCC ना सिंधुना BT रोड लैबा कांग्रेस भवन दा पांगथोकपा थौरम अदुदा MPCC की लुचिंगबा अमदी थौ पुबसिंग अमदी वर्कर कयासु सरुग्याखी लैखिद्रबा इंदिरा गांधी की फोटोदा लैसी कत्तुना इकाई खुमनबा उतकी लोइनना अपुनबगी ओइबा वासक अमसु लौखी प्रेसिडेंट इंचार्ज ती मंगी बाबुना हाकिबदा भारत की अपुनबगी सक्तम सागननबा होनबदा अचौब थौदांग लौरंबा लुचिंगबी अमना महाकना भारत की दमक लौरंबा थौदांग ngasiगी मिरोलना काउफम थोक्ते अमदे महाकना पामजरंबा अपुनबा भारत अमगी मंगलान अदु मंगफाउननबा होनबदा तंगाई फदे अमरोमदा हौजिक स्टेट असगी लुरबा तानफम असिदा MPCC की लुचिंगबा कया दिल्ली दा लैदुना पार्टी कया की लुचिंगबा सिंग उनरी अदुबु ngarang फाउबदा प्राइम मिनिस्टर अमदे होम मिनिस्टर उनबगी खुदोंग चाबा फंगरी लुरबा तानफम असिदा ngahakta ओइरबसु करिनो हाइबा हंगनबगी तांजा पीदबसे यामना लाइबक थीबनी हाइखे राजनीति तौरीबा अखोई पुनमकना इरिबाकी दमकता सेवा तौरीबा अखोई पुनमकना मागी वाखललोन असे अखोई अचेतपा चेतना थाजदुना मागी मतुंग इंदुना मान तौरंबा पुनमक से अखोइना मपुंग फाना तौदुना लैलिबा भारत की इंटीग्रिटी सी पुनमक से कायदनबा अखोई होनगदौबनी असुमाइना पीदबसे याम नुंगाइते अदुना मरुओइना अखोई कांग्रेस पार्टीना सुमाइना लेबाकी अरुबा तामफम अमदा लेबाकी मपी मपा ओइरबसिंगदा चंगगु उनगे हाबदा मोइना पीदबसे मसी अखोई थमोइ सोकना अखोई कांग्रेस पार्टी नुंगाइते नागा शांति की वारी असिगी वारोय सिंदा करी यावरिबगे हाबदु मियामदा खंगहलु हाइना हौजिक मणिपुर की ओइरिबा फिबम असिगी मतांगदा सेंटर की लुचिंगबा सिंगदा तक्सिलुना बा दिल्ली दा लैरिबा CLP की लीडर ओक्रम इबोबिना लुचिंगबा कांग्रेस की MLA सिंगना NCP की चिप्सु ओइरिबा MP शरद पवार गा ngasi महाकी ऑफिशियल बंगलोदा उनदुना मेमोरेंडम अमा पिसिनख्रे महाकी माइकैदगिसु अंगंबा मतेंग पांगनी हाइना थाजबा पिरखी हाइरी पनबा याबदी शरद पवार हौजिक महाराष्ट्रदा कांग्रेस शिवसेना अमदी NCP की ओइबा अलायंस सेमनबा होनबदा अचौब थौदांग लौरिबा लुचिंगबा अमनी नाकलमरोमदा हयेंग न्यू दिल्ली की जंतर मंतरदा खोंजंग संगसिनगनी हाइना तौरंबा अदु CFB दा करी यावरिबनो हाइबा खंग्रिबना मतम खरा यैथोकिगनी हाइरी लोइनना हौजिक दिल्ली दा लैरिबा कांग्रेस की MLA मसिंग पुन्ना 13 सुख्रे
पाउगी मरक थना अत्यंत ब्रेक अमतंग लौजरी इरमदम फंगबा पोलम सिंगना इरमदम असिमक्तदा साजबा कंगलागी पोलम सिंग फंगबिरगनी लुहोंग पंथाना लाकपदा मियामगिदमक लेजरे लैमा कबोक लोइनना लुहोंगबगी यखनब डिस्काउंट सु इजरी अकुप मरोलगिदमक कांटेक्ट टोबियु 8131877217 नत्रगा 9612056941 कंगला कबोक चाबियु यामना हावबनी कंगला लैमा कबोक Nanai Day Spa and Salon. Special offer to welcome winter of 2019. 30% discount Pijari. November Gitang Taradagi. Kun Faub Khaktamak Pizaba discount ne. Pizariba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asinaching mani. Extra charges yaudana yumda laktuna service su Pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin biro Nanai Day Spa and Salon. New Chekon Road, SBI ATM Building near Globis. Contact number 0385 2447 natraga 2447 Yang wat Soktabana Ludi. Wab the Kong number rebalance. Soktabana Kong number rebalance. Rebalance the Haksang salt, Amadi electrolytes in the Awapa Mekatuna. Adongi Haksang would take the Tambangamali. Rebalance Habadi, electrolytes Amadi energy. Break matungda miyamba mukahna taram noksari Citizenship Amendment Bill asi chanarakpa matamda yelhomi mutkragani haibasi opposition party singna sandokpani haina ngasigi lengakna hairibasi yumpham yaudabani maramdamgi damak center da karimata haiba ngamjedaba chief minister gi mathongna leiba famnaiba ama oina fam thadopam thoi haina CPI gi State Secretary L. Sotin Kumana Fongdokre Wafamasi CPI na Sinduna Citizenship Amendment Bill Chatnaba Yaroi Amasung Naga Peace Talki Waroi Sina Manipur Kaiba Yaroi Haina Sangsilakpa Khongzang Saruk Ama Oina Irawad Wahanda Pangtokeba Section Mifomda Fongdokibani Mahakna Makha Taraduna CAB Asi Chatnarakpa Matamda Lamdam Asigi Miyamda Sok Lakadra Soglok Oidra Haiba Asi Miyamna Kangnaduna Laidaba Wafamni Lamdam Asi Tongan Bafurup Kayana Kundaduna Laiba Laibak Amani Narendra Modi gi Hindu lining Kaktagi Laibak Ohenba Yaroi Haina Fongdoki Citizenship Amendment Bill se Masi Soidra Sokadra Haibasidi Mayam Kangbire Hokiba Parliament election gi Mayada Maruina Manipur ki Chief Minister Sri Biren Bhav the Miyam Horebi Yokaya Singado Kangmam the Badagi Delhi Salaga Citizenship Amendment Bill passed to Bino Hyderma Kuchin Cheli Baneba Maduda opposition be dole Mayamana Horater Kolakta Loks Rajabada Madu Putopungam Gidre and the 2 minute later one and the 2 minutes Zikari Noibo Magi Chief Minister gi Pamse Citizenship Amendment Bill gi Mayok the Hirodi CM gi Pam Mangradra is Pakat Leba. The Citizenship Amendment Bill passed away to Zino. Hybedugi one ever. See my ex saying, Kashu Equigi State, Solka, double eighty, argument on the sea, Hyder Mamangiwa, Masingi Wanati, Nanangi Wanati, Quidami Sumaya Maneva. See, and the 2 minutes, Zikarino, Sineko Wangdi. Ngasidagi Imphal da MC Microlight Aircraft Service Tonanaba Chief Minister N. Birena induction Tokre Imphal gi Bir Tikendrajit International Airport ta Pangthokpa Thoram amada MC Microlight Aircraft Service Miyam da induction Tokibani Thoram aduda Education Minister T.S. Radisham NCC gi official saying amadi Civil Aviation gi official kyasu sarugyaki Ngasinung Tilpung Mariga Makhairom Taba Matamda Jiribom District Police Amadi Anti-Drug Cell Gi Kangbu Amana Info Jiri Lambi Gi Lengang Pokpida Laiba Old Jiribam Motor Transport and Drivers Union Gi Branch Office Manakta Checking Sathabada Info Dagi Jiribam Bazar Tamna Lakpa Silver Masugi Nissan Micra Car Registration Number DL9CAA 0105 ama check tobada car aduda tongduna lakpa mioi ahum dagi lupa lak taret henbagi kaniga konana fagat kre pharaba mioi sing adugi mamingna Kangpokpi district ki Gangpigon village dagi Saitin Khup Khongsai sahi kungamanga apokpa namjapau Khongsai Imphal West ki Kanto Prem Nagar dagi Deepak Sivakoti sahi kuntragamari apokpa Laikhidraba Ganga Prasad amadi Kangla Tombi
हाथी खुआ विलेजदगी बगिरत लुइथाल चाही 93 अपोक्पा लेखिद्रबा चंद्र प्रसाद कवि फारब म्यूसिंग अदु वाहंग पाहुंग तौबदा यामलबा निसागे पोलमसिंग अदु सैतिन खुफ खोंगसाइगी युमदा सुंगबनी अमदि शिलोंग अमदि मेघालया दा पुगदबनी हाइना खंगबंगमकी फारब म्यूसिंग असिगी मथक्ता NDNPS एक्ट की मखादा जिरीबाम पुलिस स्टेशन दा केस अमा लखुटख्रे हाइरी थांग केंद्र की MLA सु ओरंबा फॉर्मर मिनिस्टर सलाम इवोहलना लाइकिदबदा मणिपुर की चीफ मिनिस्टर N बिरेना अवाब फोंदुरकली फॉर्मर मिनिस्टर सलाम इवोहल मियाम की लुचिंगबा अमा ओइना लेरिंगै मतमदा लमदम असिगी मियाम की याइफनबा थबक थौरम कयादा अचौब थौदांग लौरंबा लुचिंगबा अमनी हायरदुना महाकना लाइकिदबा असिमक लमदम असिगी मतिंग लेबा लुचिंगबा अमा मांगजबा अमनी महाकना लाइकिदबदा लाइंगाक अमदी मियाम की महु सिंदुना इमुंग मनुंगी अवाबदसु सरुक यारी हायरी हुएल लालोंग थांगता एसोसिएशन युमनाम हुइड्रोमना सिंदुना लमदम असिदा सा लांगी महिबु योखननबा होनबदा अचौब थौदांग लौरंबा राजकुमार सनाहलगी चामगा तरागा मापल लक्सुबा मपो कुमोन थौरम ngasi युमनाम हुइड्रोमदा लैबा एसोसिएशन असिगी संगलेंदा पांगथोक्रे थौरम अदुदा हुएल लालोंग थांगता एसोसिएशन मणिपुर की प्रेसिडेंट हुइड्रोम प्रेम कुमार सेक्रेटरी हैग्रुजम चा बाबू इम्फाल वेस्ट डिस्ट्रिक्ट थांगता एसोसिएशन की प्रेसिडेंट थौनाउजम प्रियो कुमार अमदी इम्फाल ईस्ट थांगता एसोसिएशन की प्रेसिडेंट नोंगथोंगबम नोरेन्ना अथोइब लेंगबिरकपसिंग ओइना सरुक याखै थौरम अदुगी सरुक अमा ओइना अथोइब लेंगबिरकपसिंगना लुचिंगदुना सिंताक पुरेल RK सनाहलगी मफमदा हैकत लेकत तमदुना इकाई खुमनबा उठखे थांगता की नतना कोइ मसिन सिनबगी सिगुंबा लमजिंग लमताक पिरमलिबा गुरु सिबो इकोइना कायखुनजबा असिगुंबा थौरम असे अदुकी मतिक मनजाबा कोइना तुंदसु असिगुंबा नुमित असे काउदना सही खुदिगी कत्सबा ngamba leisu kharatan kasabang ngamba amadi masigumba thauram asi soidana tawbu ngamle pindamukta koi kai thungna isori mafamda khoram jasi स्कूल गेम दसु याहले मदुगी स्कूल गेम नतन मणिपुर यूनिवर्सिटी की थांगता की ओइबा कैलेंडर दसु याहले मची पुनमा ना हाइरिबा ngasiगी लेखिद्रबा अखोइना लेकचरिबा सिदाक फोरेन राजकुमार सनहनगी माना थाजबा हैपानदुगी मरु अमदी हाइनी हाइना याना मयामदसु हाइजरिबसे असेंगबनी माबु अखोइना निंगसिंग बोइना ngasiगी नवेम्बर की तांग 35 से सिदा अखोइना माबु मागी मफमदा अखोइना थावाई हक्चांग यावना अखोइ सानरुइसिंग ओजासिंग पुनमंगा लेसु से कचबनी जवाहरलाल नेहरू यूनिवर्सिटी सेंटर मणिपुर की 93 सुबा मपोक कुमोन थौरम पांगथोक्रे ngasi मणिपुर यूनिवर्सिटी की आर्ट साइंस डिपार्टमेंट मणिपुर यूनिवर्सिटी स्टूडेंट यूनियन मुसुना सिंदुना पांगथोकिबा थौरम अदुदा मुसु की प्रेसिडेंट कैसाम लेवानन नहाई हौकिबा सही इंसोक लिसिंग अनि का मंगादगी सेंट्रल यूनिवर्सिटी ओन ओइख्रबा मतुंगदगी लमदम असिगी दमक अचौबा थौदांग क्या लौरंबा फॉर्मर मिनिस्टर अलीमुद्दीन बु इकाई खुमनबा उटपा ओइना MUSU अमदी MUMWA अनिना पुनसिंदुना चाही असिदगी हौदुना निंगसिंग कुमोन असि पांगथोकपनी मखा ताना लाकदबा चाही सिंगदा मुसुना मपुंग ओइबा थौदांग लौदुना सथरगनी हाइखे नाकल अमरोमदा लेबानन मखा तारादुना मुसु अमदी स्टूडेंट ऑर्गेनाइजेशन सिंगी माइकैदगी पांडेगी मथक्ता मरालगी दंदी पिबिरो अमदी रेगुलर BC हापिरो हाइना कयारक ईमेल थाखिबा लैरे अदुबु ngasi फाउबा थबक ओइना ओंथोक पिरक्तबना ममांगदा थोकिबा थौदोक अदु करी नुमित्ता थोलकनी हाइबगी मिपाइबा अदु महिरुइ सिंगी पुकनिंगदा पोक्तबा नते हाइखि सेंटर असे यूनिवर्सिटी असिबु सेंटर अमदगी पुखत पिरगंबा अदगी ममांगी अखोई BC अममा मयाम नपुन होनबिदुना अखोई असिगुमलबा तांकक असि यौजरकबदुगी मतुंगिना अखोई मुसुनासु 2019 दगी असिगुमलबा फंक्शन असिदी अखोई कैलेंडर अम ओइना हाइबा तारे मथंग मथंग लाकपा मथंग अखोई मतुंगदसु लाहोगदबा मुसुसिंगनसु यूनिवर्सिटी की कैलेंडर प्रोग्राम अमा ओइना अखोई पांगथोकनबसु अदुगी पांदमदा अखोई ngasi पांगथोकसबने चलिबा था सिगी कुनगी नुमिदांग पुंग तरुक तकिना तांग कुनगा माथोइगी अयुकी पुंग तरुक फाउबा इम्फाल मोरे लंबीदा गाड़ी सेनबा लेपकदोरी ngasi मोरे द लाइबा मोरे ड्राइवर्स यूनियन की ऑफिस ता पांगथोकिबा पाउगी मिफम अमदा यूनियन की प्रेसिडेंट सोमिनथांग हाउकिफना इम्फाल मोरे लंबी की लोकसाउद लैरिबा यामन मरु ओइरिबा उबा की थोंगी फिबम का हेना फतबना थोंग असि सेमजिन साजिनबगिदमक
था असिगी कुनगी नुमिदांग वायरंग पुंग तरुक तगिना मथंग नुमित के अयुक पुंग तरुक फाउबा लंबी असिदा मखल अमतगी गाड़ी सिंग सेनबिगनो मसिदा मियाम नसु कोऑपरेशन पीबीयू हाइके अमदी लंबी असिदा लैरिबा तोंगान तोंगानबा सिक्योरिटी फोर्स सिंगी चेक पोस्ट तसु हारिबा नुमित असिदा गाड़ी सिंग लंबी असिदा संघल लक्तनबा मरी लैनब सिंगी पुंग सिंसिनखे मनुंग hayang 20 November 6 PM dagi 21 November 6 AM phauba line da challiba gari sing da hairiba matam manung sida chatbi ganu haina appeal tawjari. All Assam Manipuri Student Union AMSU Lakhimpur District Committee na Sindunang Ningol Sakobagi Thoram South Barak Rural Development Complex ta Hogdokre Lakhipur da Pangthokre Lakhipur Silchar amadi Sonai dagi lakpa Ningol Singh Punna Humpu Hanbana Thoram adu Sarugyaki Loinana Lamdam asida laiba Marapai bi Luf Kaya ki Ima Singh nasu Ningol Sakoba Thoram asida Sarugyaki Thoram aduda Sarugyaki bi Marapai bi Luchingbi Sobam ni Ongbi Zantrina Ngasigi Honglakliba Matamgi Konglai asida Ningol amadi Nupi Obi Singi Thodang Yamna Chawi Matamga Chanaba Moongda Equigi Firep Nyum Chumna Laufam to E Haike AMSU Lakhipur District Committee ki President Kabrabam Bikramjitna Masai Machal Mobung Mopa Oiba gi Mari Hena Chesinduna Mahiroi Khunai amadi Leibak Miyang Bidamak Hanbalaitana Thabak Thoram Kaya AMSUna Pangthokigani Haiki Paugi Marthan Aten Break Amatanga Luxury Mina Aingonda Hangi Shooting the scenery ba chemical mayamduga Nangi Samdo Kamaina Sokandana Thame Aina Kome Mahusagi Kudoni Imaging Holistic Enterprise ki parameter kuntraga mapanda laboratory test tauraba numit humpuga mangani thamba yarba agribusiness incubation center ICAR na promote tauba Manipur na ahanba herbal shampoo samgi sida hidak Imaging lujabana sam manam tahalli phajahalli sam kenba kanna pokhauba lupau thangba sam maton pokhaibadagi kanba ngammi samgi sida hidak Imaging Breaking Matunda Mayamba Mukhana Taram Oxuri FCI FSD Jury Bamda Chahi Taret ki Mamangdagi Seng Honduna Sinmiama Oibetanatana Cavan PD Level Welfare Association Gisu member Oriba Jiri Bamgi Haligatagi Sorai Sem Ibotombi Sel Thumgi Awaba Kaya Laibadagi Ngarang Masa Matomta Society Togduna Sijakre Haina Cavan PD Level Welfare Association gi Cherol Amana Harakli Cherol aduna makha taribade mahakna laikidabada association asigi miyoi sing yauna FCI Sangai Pro gi sinmi sing yauna minute ani tumina leptuna awaba fongdok pagal loinana sinmi singna chinda amuba fi kiduna thabak sukre hairi Lambida Thokpa Kudong Tiba Thokdok Singh Hantha Hanabagi Pandamda Bisnupur District ki Deputy Commissioner Nita Arambamna Ngarang Thokpa Yathang Amagi Matung Inna Bisnupur District ta Labukta Lau Khoiruba Tractor Amadi Engine Panba Gari Singna Sakada Laikhom Samthoktana Lambida Thobada Athingba Thamkre Yathang Asigi Makha Taba Thorang Oina District Asigi SP Priyadashni Laisram gi Miteng Makhada Akanba Section Tharang Kaya Lokatkre Ngasi Su Yumnam Kuno Oinam Upokpi Amadi Atay Bisnupur District ki tongan ba mafam singda tidim lambi da tractor singna leibak thadaramba khundok hanki lambi mayaida lau paisinba yaisinba kayasu lokthok hanki DC ki yathang amadi SP ki mathau ningthina pangthokpada lamdam asigi lambi chatpa singna nungaiba amadi thagatpa fongdok narakli Manipur and Nagaland sector CRPF ki mieng makhada Civic Action Program 2019 ki saruk ama oina
Humpuga suba Battalion CRPF na Haingang Awang Laikai da Saba toilet bathroom set ama ngasi Battalion asigi Commandant Omkar Nat na sangaduna lamdam adongi miyamda kusinakre sangabagi achamba thorom aduga mari lainana Commandant Omkar Nat na haikibada matamamada police haibasi hek ubaga miyamna hangoina launarami adubu ngasidi praja miyam amadi police anigi marakta relation asi hena naksinaba ngamlakle lamdam asi santi leiba amadi sokhatpa lamdam ama ohensi harabadi police amadi public punna satminaba mathoktai haina mahakna haiki इस तरह के प्रोग्राम करने से पब्लिक और पुलिस के बीच में दूरियां कम हो जाती हैं। हम उनकी समस्याओं को सुन करके जहां एप्रोप्रिएट अथॉरिटी होती है उस तक पहुंचाते हैं। People's Resource Development Association PRDA Bisnupur की Action at LRP Project मखादा Bisnupur District की मनुंग चंबा वारोई सिंह द सेम किबा Self Help Group सिंह द पी किबा Ok sing masa koktuna revolving fund oina koklakiba masa singi tangkai ama amuk lemhoriba member marida ok masa kusinakre ahan ba ok yokibi laima pokpam inausa debina PRDA na ok pirakpadagi masa koktuna miyoi maridasu mahakna ok masa amamam piba ngamle aduga ok mapi amadi masa marisu mahaki oina lehore mahaksu hodoknare haiki Sandel District ki Montuk Talaiba Kungataruk Suba Sector Assam Rifles na sinduna ngarang district asigi Khengzoi Village ki akoiba mafam singda Usara Singh Thaba aduda mafam adugi Khunja Singsu Sarugya ki Assam Rifles ki Maikei dagi akoibagi Khalsing ngakuna thamnana ba hona minisi haiba paujel sandoki Imphal Jiri Lambi Paringda Laiba Irang Thongi Thongda thariba uwak sing tekiba maramna lambi faunaba yadna leiri ngarang numidang wairam khanghodana thokiba thogdok aduna maram oiraga hauzik Imphal thorakadaba tongan ba manpuba gari chamari ge rom panduna leiri ngasi nungthil phongna kiba pause singda kari kari yauri bage habdu myam punamung mieng taminasi Kanglei Paki Maira Manpack ki pung tara nipan ki total shutdown ki khongjang mai pak na sathakre khongjang chawatpi ma ahum police na fajin kre Indo Naga Pistok amadi CAB gi matang da sarkar na daita lawri Chief Minister Prime Minister amasung Home Minister unabagi matam pidaba hakchin na lawi Mangi Babu Chief Minister na MC Microlight hawdokre Lomi singa loksa lobby danaba appeal tawragli Lupa lag nipan rongi kani ga konana mioi Jiribam police na fare Kangla Pau Isu pum na magwari saraga resolve tawba ngamgani masigidamak sarkar na thonglaw na hangli Chief Minister Arunachal gi cabinet na citizenship amendment bill final decision stakeholder pum na makhanaraga lawnaba warem na kre total shutdown na mahuksa gi punsi da chawna akaiba fi kre Pandam Kwami ekta gi thoram pangthokre mana tawningba aningba apamba pangtaw tawbiganu laingak ama leiri haibasi kawbiganu Chief Minister Congress Bhavan dasu Kwami ekta gi thoram pangthokre Legislature team ga India gi PM amasung Home Minister ga unanabagi tanja pidavasi laibak thibani MPCC Framework Agreement amadi Citizenship Amendment Bill gi matangda CPI gi wakat khongjang Narendra Modi Amit Shah gi makhada laibagasi kyam kuina chalaigadoribano Sotin Kumar Loislakada maruiba paw amukah na pijari ai gi haiba pikpo wakal thadokuna ai khoi haiba punsin bagi wakal londa thabak tawna na ba hona si haina Chief Minister and Birena appeal tawkhoi Manpack na ngarang ahing nongyai dagi kaukiba pung taragani pan gi total shutdown na mahusa gi punsida chauna kaiba pikre Manpack ki convener yauna thomi mari police na fungja khara fazilure State asigi luraba tanfam asida Prime Minister amadi Home Minister unava fanghandabasi Congress Party na haksina lawi haina ti Mangi Babuna fongdokre amadi Delhi da lairiba CLP gi leader Okram Ibobi na luchingba Congress ki MLA singna ngasi NCP gi Chief Sarad Pawar ga unaduna memorandum pishinkhwe
ngasi gi oinadi manipuri pau matang sta loijare mi eng tabi ba punamok po arunblana amuk hana khurumjari